Ma'am from the University Impact News, the Manung Hutna Khsetrimayum Premchand Hemantakumar Ningombam. Ngasi kanagadur matang asi Manipur lariba tural sing asi nomo bibam soksalakpa amadi hariba tural sing asida hojik cheliba sing asi ekuna sisinabda kyagi matik sep oiba aduga masida karamba thorang sing lengana pekhaliba amadi lariba tural sing asigi tungdu ore kadawa masak sing atu kumna khana damakta ngasi topic ta pujarakliba se Rivers of Manipur dying a slow death haiba hiramasi matang dani aduga hariba hiramasi ki matang da Manung Hutna khanaba impact news ki story rolling simriba si ahanbada agi heketa phambiriba si Deputy Director Environment Department Dr. T Brajakumar ahanbada tamutam noksari aduga mathanga lengsin biriba sina Manipur da phongba khoi chahi chupa leptana phongba pause ma oiriba Sanaleibak pause gi ito ibiriba Hemantakumar Ningombam ni tamu tam noksari aduga mathang election biriba sina environmental activist Ramananda Wangkheirakpam ni koi tamu sam noksari ngasi ai ahanba wafam si ai director dan laksige tamu koi Manipur gi tutorial sing si masi pibam chadana lei hai basi myam loi khangnare masi lengak na kari thorang sing hai batare haibadi ising si ayam matamda ising tuel gi river bed aitare masida situation je adom yamna rechi wang khalak puna maram oiraga ising chawbi changju hele nungdu thadana aduga hauji umuk ko gi nong sudo matamdana cheliba ising sing asi anaiba manam namthiba aduga yam sijina bada mekoi hakchangna sokadaba yaba mawong da chelak pa haibatare adu si mayam si department gi maikai dagi natraga laingakna kari thorang sing lei aduga masida miyeng changboina hojik boyona leiba problem sing asida kari khogi policy go masemba yabagi aduga mo thukpugadi leibra aham da sian thambiu hoi yamna concern oiba topic nai dare ngasi river stream amadi koi turen sing matang da khanan ne pasi thengmol labani am sengna haragade koi khanam matam asi yam akoina si khana de gar ihan ham da khana koi gi river si gi oiba system koi magi system je kari no habima yam sorakwa broadly hai tare koi Manipur di yam sengna haragadi tenkot kumba adi ball gumba structure ta ching na koisalaga value in leiba to koisali ba ching sidagi turen gi masamane masam su jing haura kanda turen noina so bokra central ke se impan turen irin turen thawal turen nambul turen panbe abada hai tare ko haiba turen chau singji chingi leriba catchment leriba stream masam sa singna monda turen noina sembi ra kanda central ko adu turen mai tare sumaina leiba turen system sing asidi akhoi sum hongpasi yam thuzale hoji ahongbai changyam la kana turen ji sing lei tabagi adagi mosalak pagi adu awabasi yam thengra haibata haiba simsi akhoi all india gi su oina akhoi state singi oiba turen singi status ma akhoi wetland elas kana akhoi government of india gi mi makha da yam chaune akhoi 2010 daga akhoi elas phongna leikrabni phongi ba matam de su akhoi demonstration sing census ki magi through de gi toroga pukal pukada akhoi Manipur gi su wetland si 167 yauki wetland 167 se manungda akhoi turen sing si su include togi matam da total moina khangali 167 sina 2.25 hectare de hena soba aduga 2.25 hectare de hena picpas na 541 samga ni puma thoi wetland si punna wetland chapter muk se moi adamana identify tawkimni madi manungda 26% of the total wetland singsi river system moina moi identify tawge dare then yam yam he dare 26 samana akhoi river oi khragan 62% jamna akhoi lake kumba pond kumba sto identify tawge dare 26 around 30% है total water bodies की 30% गुमदी कोई तुरेन systems ने कोई river systems ने river systems सिंग सी कर्म मोंग द लेरिगे मदि मासी perennial नत्रगा seasonal हाइदि मागी सही चुप इसिंग जुम लेब्रा नत्रगा मागी इसिंग जी कमुन नाइब्रा काय बिजा कोइना मागी census म संगे तारे कोइ मागी होंगैबा फिल्म जी मतु नमासी इसिंग वालक प्र वालक तर का हम मरुइबा यंगनम संगे तारे कोई Manipur की यामन natural resources में ऐसे मनुंग द river सी क्वाइटली अच्छोबर resource बने तारे forest कोई 76% total geographical area की 76% जो कोई forest ने declare तो ले लेकिन forest सिंगसी बतेगी होरक तो नहीं कोई तुरेन सिंगसी अदना तुरेन सिंगसी द अच्छोबर natural resources में औरेगा तुरेन सिंग कंखर कांदा कोई सिंगसी ले रही है कोई Manipur दी हम सिंग है सिंग लोई क्वेश्चन बनिना आसाम देगी करी देगी कोई से कोई बड़ा की portion खर खर लेगा था जी सोंग साइड खर लेगा था अदुन तबाते इस दिन ले रही थी कोई तो अदुन सुमा खान याम नेम खरवा MSL कोई कहता है
elevation jam name khre aduna adregi barati imphal tan ising pukhalak pa ju yamna cost yam wang yamna pam sinara pukhalak mandu upai le do adugumba system le do bai ta turen sing sigi masi kamdong la rige ji yengsan mapu panum sang number 1 ai bu haijo haragade khoi chumme khoi gi department governmental gi policy amadi government gi action singi makhada khoi discussion mayam meeting mayam khoi yojira podesu water resource ki oiba concern se mamang khara sahi manga trai mamang da khoi ho ho ba na ma se dam create to gumba dagi water supply gi drinking supply pi gumba su masi du manage oiba infrastructure sing manage to no bi lei daga catchment dagi ising kamung la hangani amadi catchment dagi river da kamai ising fit tawni underground water na kamai recharge tawgani ka gumba magi ising sing gi banking gi saving gi pot si khana na bagi oiba department responsibility lo bosdi gap sig le ramane adubu hogi ba sahi amani sa hui water resource department la padagi di ai wakanda masigi water resource ki khudi mosi koi water resource department yengsan bi re na ai logjai aduga mo yang kan honest biraga masi catchment da karida mayam springs ki management singba dagi river system ni singba moi khara hogolakpa gi mo media khoi dum meeting na kaida khoi tae tare policy di am darkar le yam seng ha ga de khoi water policy of course lei khoi mani khoi water policy khoi as a document khoi uzare aduga water policy is actionable oina on top pada khoi masi karai on top ya ga de gi amade hongai ba mayam sing sing matungina aidi hongai haribu ko jiti developmental process lapon mar more kanda urbanization lapon mar more kanda khoi water body si chum aduga mutik mang abane basum masi de khoi siri chakutpa lam khudum thop ba thodong atare ko adubu masi development process siga urbanization siga dagi environmental conservation siga ani sigi oiba compromising amadi legi dong ne kaya amna krawai da koi wise use ka hari se khona wise use da policy semba adagi land si kamda la river lam si krawai da policy planning to ba zoning to ba water body kamana preserve to ba harvesting to ba hybrid sing bagi policy me am sing si lower me incorporate to ba dum policy document ma khona khanjari se ne am sing haraga de water policy si yam acceptable ba tungi resource on lebiya aba underground de ising ji adum matik lehen biwa ga ba stream sing si seasonal nataba perennial oina sahi chupa ising phangan ba adum ba yaba adum ba water policy ma de koi darkar le ba sai koi ge hojik jik koi ki imphal tural da ising nei bagi chang adagi kongu tural sumare masi nong nong pibam sum sokjalak pai tare maru oina koi ki itang tha gum matam se se sum jam toy masida department kai kai miyeng chang bale re duga masida masi kai de ore pone hana ga lobi ta sim tang yam recently akoi river sing se rejuvenate to gadabani habigi honorable NGT ki su order khara all India gina directed torga leire aduga high central pollution control board na 2018 da report am phong pada akoi gi Manipur gi river se India gi chahum ga river chahum yang khima thoi moina mo le na pirak khibari po amada koi Manipur su dipan mapan yarok pane adugi dudi hore ai matang da yam detail pija ke duga adu lacting wang de on rivers in the rejuvenation to goda bani ma se tribe to goda ma se mona halala kadam habegi process ta government Manipur gi different departments sing se some like the PHD water resource department pollution control board adagi akoi environment department hari ba sanction min rapgi coordination work amadi lei amdagi usko lei hojiki habi ba water pollution thoi ba adagi lin season thoi ba kholi ba sing se pollution sigi oiba level 1 thok si toan ba different form de lejagra ga jo motsal le habi da koi khange do motsal lak pasi karai degi no habi ga source ama ekona ma si manung degi ising manung degi mola ibran ta ma pade mola le ibra habi ja koina scientifically koi yeng de ya dum lai ising manung degi motsal ku jawe do ai mai gi manung da biochemical reaction tho kan da kari manung degi dum temperature ga si matona wangkhat sarak pa degi oxygen maton tumjagi ba pot ma lei ri su aduna ising manung thok sa ba reaction ai tari ko adugi pollution khudok tuga mapandagi kanagum pot am langsan bana ta thada badagi thorpo pollution du anisigi sang na pani yeng ji adu Manipur da thoiba anamba water pollution Manipur river gi pollution sing nambul da thoiba dagi imphal tu na ga thoiba ji taseng nei mapandagi la ko influence na adi direct discharge to wai tare mayam se mayam maru ena ko na khang ne mayam gi turen uri si mayam gi dam sai ni am sen ha ga de mayam phatau langsi pham number 1 ore number 2 liquid waste apoi urban gi oiba any liquid waste ku solution change the pouring to drain ku muloi ta hali monda koi sewers networks le tabna mon kanda koi loi mok drains loi mo da inlet toksele loi na apoi sand mining gi achong impact mo koi da u phangi illegal haina apoi na treat to wi masi niyom natana environmental clearance log dana amadi environmental gi procedures ma amdi in dana
ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯂꯩꯉꯣꯏ ꯀꯣꯠꯄ ꯅꯨꯡ ꯀꯣꯠꯊꯣꯛꯄ ꯃꯁꯤꯒꯨꯝꯕ ꯍꯞ ꯃꯌꯥꯝ ꯂꯩꯔꯒ ꯃꯁꯤꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯀꯣꯖꯦꯁ ꯃꯌꯥꯝꯗꯒꯤ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯃꯣꯠꯂꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯊꯣꯔꯛꯄꯒꯤ ꯆꯥꯡ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯃꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯤꯚꯦꯟꯇꯤꯞ ꯃꯦꯖꯔꯁꯦ ꯀꯩ ꯂꯧꯈꯠꯂꯦ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯅ ꯀꯩ ꯄꯥꯏꯈꯠꯄ ꯂꯩꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤꯗꯤ ꯀꯝꯄ꯭ꯂꯦꯟꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯔꯤ ꯂꯧꯈꯠꯄꯗꯤ ꯂꯩꯔꯦ ꯁꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯦꯖ ꯁꯁ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤꯗꯤ एनवायरमेंटल प्रोटेक्शन एक्टने ꯑꯩꯈꯣꯏꯒꯤꯕꯨ एक्ट रेगुलेट तौबनी एक्शनदꯤ फॉलो अप एक्शन याम सेनाई दी मामे रिलेवेंट डिपार्टमेंट्स लेरी से फ्लड प्लेन जोन दा तौरोइदब थबकसी वाटर रिसोर्स न मागी अकन मसेरा खलन लखोटम थोपदु आई मुखोइ सुम लखोलिब्रा इन खनजै एनक्रोचमेंट लखोखिना तौरिब खोलिब खरा होय फुलफिलमेंट 100% मक तौद्रगसु खरा मखैदी एक्शन ताब्रा इन खनजै लोइलोना पोल्यूशन कंट्रोल की ओइबा रेगुलर मॉनिटरिंग सिस्टम जे कोइ उ फंगी बीओडी न क्याम लेरिबा अखोइना इसिंग मोले हबजे अखोइना साइंटिफिकली डाटा न बेस तौय हरिबको मोट पा अखोइना उबगी मोट खोचिगा केमिकली एनालिसिस तौरगा मोले हबजे अनिसिना अखोइना वेरिएशन लाक्तोइ सुगन अखोइ इसिंग मोले न ते रिपोर्ट तौबया दे हरिबको माइल डिग्री क्याम न मोले का हाइब अखोइ खर लेरि है साइंटिफिकली मधु में द पोल्यूशन सुम टाइमली येंगे अदुगा अखोइ डिपार्टमेंट की ओइनादि याम सेना हागते अखोइ एक्शन प्लान अमा सेम लोइजरे रिजुनेशन ऑफ द रिवर सिंगी रिवर मापनसिग एक्शन प्लान सेमगा मसी ऑलरेडी गवर्नमेंट जाना मधु याबिरे कांदा होजि अदुगी एक्शन लोम कुमथरा कांदा सम नमुल तुरेन की ओइबा प्रोजेक्ट अमा लागोगी हौननबगी खगजु हौगचमे क्लीनिंग गा हौगदना खरा अखोइ चंगसन बदि हौजिरे हेतारे अदुगा सिगी पोल्यूशन एबेटमेंट की अप्रोच तदी अखोइ अखोइ मांग चंगसन बदि हौरपा खनजै याम नुंगाइजे हाइबदि मरुइना मणिपुरदा लैरिबा तुरेलसिंग असि कन्नबैदमक्ता याम चप साबा वाटर पॉलिसी मगी मथौ ताबदि लैरि अदुगा डिपार्टमेंट ऑफ एनवायरमेंट हाइतारे एनवायरमेंट डिपार्टमेंट नसु हाइबा पोल्यूशन सिंग थिंगनबा अमदि तुरेलसिंग रिजुमिनेट तौनबा होनरगली हाइबा फमदुनि आई मखाताना एडिटर लाक्चगे तमो खुगी मणिपुर की तुरेलसिंग से मसी तुरेल लैरि हाइना दम मसिना काना पी हाइगा दम पंगथम थंबा पंगै लेबि मौंग सम उबा अदुगा का हेना मयाम की प्रेशर अदुगा का हेना खोगी फिबम जे चसल तब मतम द खक नेंगाकना कियंग पयाबगी मियंग अदु खक तुम उबाय तारे हाइबदि मतम चारिङैदा मतम लेरिङैदा पैखत पयाबा थोरांग सिंसे पैखत पदि मसी इउ दे हाना सुमयाम हाइनरि अदुगा मरु ओइना अखोइ हुजिक लैरिबा तुरेल सिंग खोगी इम्फाल मेवल द लैरिबा नंबुल इमदुगा इम्फाल तुरेल लैरिबा मसी मयाम सिगी मरमदा नांगनार पसे यामना कुइरे अदुबु मसीगी मियेंग चंगबदि यामना तप तपना सुम लाकगुम तौबा अदुगा थबकसु हाइबदि अखोइना इमिनना फोंगना हेता तरंग उरगा हेता यामना फजबा प्लान अमा सेमना कोतन तौबि ममिसु मु तादबा मसी मतंग कै थम्बि अखोइगी इसिंग हाइबसी मियोइबना हिंगबदा संगदबा यादबा पोचक अमा ओइबा मणिपुर की ओइनदी मयामना खंबिरदुंगाई खोई तुरेल सिंगसे असिना अखोइगी सही सुपा इसिंग सि चाननबा थकननबा अदेन अतेते हिरमसिंगदा सिननबा पीरिबा पोट अमनि मयामना खंबिरंगनी हौजकी अखोइगी केनोदा सिंगदा प्रोजेक्ट पाखलिसिसु तुरेल की मरिल थिंजलगा सेमबनी देन सोमनाकंदा अखोइगी थौबाल प्रोजेक्ट एना हार मापीथेल डाम सिसु अखोइगी इरिल तुरेल सिदा थौबाल तुरेल सिदा थिंजलगा थौबाल तुरेन की तुरेन से थिंगकांदा मधु रिजर्वर संगलगा सारिनी सुमाय तौदना इम्फाल तुरेलसु थिंगलगा मयाम अमा दाम मयाम सारगा इसिंग पीननबा पोट मयाम तौई अदो अखोइना सुम येंबदा तुरेल की मपुसी कनान ओइना थी तुरेल की मपुसी थीबकांदा वाटर रिसोर्सेस डिपार्टमेंट ओइ वाटर रिसोर्सेस सी मतमदा इरिगेशन एंड फ्लड कंट्रोल हायमदुनिको थाइमदगे होंगनिको मसी अखोइना येंगैसी मोइना तौदोइसिदिगा इचाउ से थिंगनबगीदमक्ता अदो इरिगेशन हारगे इरिगेशन की वादी मुइदरि संगीद्रेको इचाउ कमाय तंग थिंगदगे तोरबान सेमबसिदा सेन दादरगा तोरबान सेमबा तोरबान फगरनबा सेकनी तंगाय फदबसु लेको लेयदि कैनोदा अखोइना वाना मही मरोंग मयाम थाजरिदु तुरेल की इसिंदु अंगतंग नंगारगदी मही मरोंग मयाम मांगदोरिबनिना तुरेल की तोरबान सेनदा यादव सिमा लेरे तुरेल की मपुचे अदुगिनिको अदो अखोइना हुजिक उरैबा पोतुदी मधुगा चमानब मोंगमदा अखोइ मियोइबबु हिंगलिबा इसिंगजे पीरिबा तुरेलसे सिना कनाना मैनेज तौगे कांदा पब्लिक हेल्थ इंजीनियरिंग डिपार्टमेंट सिना तौवे इसिंगजे पीबगिस अदुना तुरेल की मपुना कनाना ओइरे वाटर रिसोर्सेस न ओइरे अदु इसिंगदुना कनाना थंगनब इसिंगना कनाना पीरे पब्लिक हेल्थ इंजीनियरिंग डिपार्टमेंट ना पीरे अनिसि समनते अमुक्ता कोऑर्डिनेशन मीटिंग थमदे सिनिको अखोइ हाना नैनगदा वाद अहानबदा मसागी नोंग चुरिंगी मतमदा इसिंग चावरे तुरेल जे पेक थन सेनी थादो खरनी लोइम थादो खरनी हेक कंगदेबो थादोनिको
nung hang resu khangoi hang resu khangoi ising yam ta le hodra kanda tak chagi dune tat la kanda akhoi ising thangna phangoi dune matam du da public health engineering department kari no ha po na khan bam ya bane akhoi ising ya wa ba le ising si le hen da bi ya po ne ngasa gi matang ya tar ko kilometer amagi ogera ani go ogera dam loi na mak sabi ai dam saraga ising chawr ngai du da control to hobi ai wanda dam torba do faragadi ising du yopa kedo gesini thangkok tong thambaka da manipur ising gi kari problem kai le do ge lakhung de ising loi chelam ba su ngamni an mi khudi mak ising phajala 24 hour pi su ngamni awam te le do ne ba ado plan leiti thorang leiti hai ro ga se leiti hai ni mai le ko isong ngai da leita di le na hono kedo gesini si pos aduna marwoi khraba akhoi gi hingbada changi ba turel mayam jingje turel mayam jingje lengak na ari ba dong hundu e thanu e adugi pholni akhoi na ngasi phangi se marwoi na ngasai pambi gi du yaw re ko akhoi imphal turel gi ising se hojik si khunai ma saran nei re masu sing ok ngorga torga da hekta pai ba da ki bum yaw jan haka chaba po gi pot phim ma lai imphal turel why kari gi no si masi complain tore pau cheda ngasi ai Sanaleibak da pau da madu lit kai ado ai makhata na pau thi ka na kai do wedam sini pau cheda hape lenga ki mayam le ko kana le gi ha ka am ying min siko turial gi se ngasai ai na mapu ni hajari ba water resources ising mayam da pi bagi ising sina bagi thaudang lo riba public health engineering department loi tung khre si am da ude der adu kana le ri amu ai nak da phamiko environment ke suyam saw thudang lei si posima moina control to bodi moi mathau di oidi adu moi gi to hom to mathau khadi lei ko simle ko manipur pollution control board hayam su lei ba ko turial gi ising je ga sai hoi gi moina pung khuding gi na ta numi khuding gi moina lawra sample lawra kamai to gi si yeng ni ko report to kana thare no khong dia hojek ti public we hingi report se moina department da thaw pam dia ko public we kan da public na ising gi phim ji phatre na adu government ke do gi se public te gi law hoi law ba pa me adu film da khoi pame adu natana moina mari le na department da report to thara ke do ge sini kai yengi ge bo je turel gi singus mai thambro masi akhoi gi sahi ji yama phone ba ko yam ba se adum turel sing da amok ta thoke de ba impal turel da amok ta thoke de ba masat ma dak thoe si kari no na angang thado ga angang homoi thado ga mai kai tharo thi chale ngai thi ka na ka mai toromi wonderful sakmai gi khoi gi police station gi maya hai tare ko police station de kilometer arek thani chali jing je mafam do kaino hai song village hai kangpopi district na kangpopi singi sida imphal turen gi sida tormi si company amani kaino gi company si kaino silver kai si bhalaya ko construction company private limited and hai masi gi sina turel khung sida hai tare ko magi turban sida stone kasa asong maling kanda magi kano si atai ga manade stone kasa se ma yam masi nung si makal hom thona kaptho iman thropo se nung khar chawa ma khar puma apuma masi da ko sing jem kapsal le na sing ji pam dor kapsal le asong pam dor kapsal le ga khoi gi nung si masa sengal laga madu lambi ko last have the scenery si company sina hojin national highway thar ni ko se adugi ising do kedore pungong oba amu from mayam sing do turel sida loi no haidare turel le ising khale adugo turel da ngasai phata hokti mayam do hap tare adu mana ko ising pulap am ta yadre adu kedore sida sunatana ai khoi gi swai gok ta loi yore isine bo khoi gi imphal turel ising jo sina bi yak ti sina le adu di gamen kedo le haitam to khoi gi akhoi na khange turel gi ising ji kamai to gi da mayam complain lai ising phem phatre na khange thirure salure humure yang kana kanam tan harak panate akhoi na thi bani si lambi se kamai to gi yeng si yeng kana di ka sumai to le me si 24 hours talai nung jada mi nai ba 24 hours nung te si da adu ising se kapsan ba adu ga nung sina kolas tha ba sina ba si oraga di environment su wakal tabirani then adagi turel gi mapu oi ba water resources mapu gi akhoi gi sida lai re na thil tak charam ni ko jik se adagi di ka dore pollution control board ko mui mayam je punna basing je ka doge चलगा यारगदी कदोगे सुप्रीम कोर्ट की रूलिंग हमसु लेरबने कदोगे अखोगी हाई कोर्ट की रूलिंग हमसु लेरबने तुरियल की खुनुंग दस माइन तोबु यारो है पोसम तुरियल की सिम मसल लब यारो है फाब यारे होजिमा फाब यारे जेल नंब यार बोर मने सी अखोई कमा अखोई मसी तोगदिस कइगिनो सिन गमेना आई नो जे अपील तोगजेरिसिने होजिमा खुदकता संमाई पुलिस स्टेशन की टीम थाबियु
ꯍꯧꯖꯤꯛꯀꯤ ꯈꯨꯜꯁꯤꯗ ꯀꯣ ꯁꯣꯡ ꯚꯤꯂꯦꯖ ꯍꯥꯏꯕꯁꯤꯗ ꯂꯩꯔꯕꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯈꯛꯇꯅꯤ ꯁꯦꯡꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯇꯤ ꯀꯥꯡꯄꯣꯛꯄꯤ ꯆꯤꯡꯉꯤ ꯁꯤꯗ ꯂꯩꯔꯕꯅꯤ ꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀꯝꯄꯅꯤꯁꯤꯅ ꯅꯨꯡꯁꯤ ꯌꯥꯝ ꯀꯩꯅꯣꯁꯤ ꯃꯦꯆꯤꯟ ꯑꯆꯧꯕꯅꯤꯀꯣ ꯒꯥꯔꯤ ꯃꯄꯣꯠ ꯍꯩꯊꯔꯒ ꯅꯨꯡꯁꯤ ꯇꯧꯔꯒ ꯇꯛꯈꯥꯏꯔꯒ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯒ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯇꯨꯔꯦꯜꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕꯒꯤ ꯃꯣꯠꯄꯒꯤ ꯐꯤꯕꯝꯁꯦ ꯂꯥꯛꯄꯅꯦꯕ ꯁꯤꯕ ꯅꯝꯕꯔ 2 ꯊꯥꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯏ ꯔꯤꯄꯣꯔꯠ ꯂꯥꯛꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯤ ꯊꯧꯗꯥꯡꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯧꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯄꯤꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯄꯦꯛꯄ ꯀ꯭ꯋꯥꯔꯤꯁꯤ ꯃꯐꯝ 5ꯒꯨꯝꯕ ꯑꯩ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯑꯌꯥꯕ ꯄꯤꯕꯅꯤꯀꯣ ꯑꯗꯣ ꯀ꯭ꯋꯥꯔꯤꯁꯤꯗ ꯁꯤꯒꯤ ꯄꯔꯦꯡꯁꯤ ꯌꯥꯎꯗꯦ ꯑꯁ꯭ꯋꯥꯏꯁꯤ ꯌꯥꯎꯗꯦꯀꯣ ꯑꯁ꯭ꯋꯥꯏꯁꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯌꯥꯎꯗꯦ ꯁꯤꯗ JCB ꯍꯥꯏꯒꯗ꯭ꯔꯥ ꯀꯝꯄꯅꯤꯒꯤ ꯃꯃꯤꯡꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯥꯕꯦꯇꯔ ꯍꯥꯏꯗꯨꯅꯤꯀꯣ ꯅꯨꯡ ꯀꯣꯠꯅꯅꯕ ꯂꯩꯕꯥꯛ ꯀꯣꯠꯅꯕ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯔꯒ ꯑꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗ ꯁꯦꯛꯃꯥꯏꯒꯤ ꯁꯤꯗꯒꯤ ꯄꯣꯔꯛꯄ ꯃꯌꯥꯝꯁꯤꯅ ꯀꯥꯡꯄꯣꯛꯄꯤꯐꯥꯎ ꯀꯣꯛꯈꯠꯂꯛꯑꯦ ꯁꯤ ꯀꯅꯥꯝ ꯎꯗꯦ ꯀꯅꯥꯝ ꯆꯠꯇꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯂꯩ ꯑꯗꯩ ꯍꯥꯏ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯂꯩ ꯃꯅꯤꯄꯨꯔ ꯒꯃꯦꯟꯁꯨ ꯇꯧꯅꯨꯅ ꯆꯦ ꯊꯣꯛꯏ ꯀꯣ ꯑꯗꯣ ꯆꯦ ꯊꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯇꯦꯕꯜꯗ ꯁꯨꯝ ꯂꯩꯉꯥꯛ ꯆꯂꯥꯏꯕꯩ ꯋꯥꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯐꯤꯌꯥ ꯃꯌꯥꯝꯅ ꯆꯂꯥꯏꯔꯤ ꯑꯗꯣ ꯂꯩꯉꯥꯛ ꯀꯩꯗꯧꯔꯦ ꯄꯤꯄꯜꯒꯤ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔ ꯀꯅꯥꯒꯤ ꯈꯜꯂꯤꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡ ꯊꯛ ꯉꯝꯗ꯭ꯔꯦ ꯀꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯇꯨꯔꯦꯜꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦ ꯌꯦꯡꯁꯦꯕꯀꯣ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯆꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯆꯥꯁꯤꯡꯁꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯅꯥꯏꯒꯤ ꯏꯁꯤꯡ ꯂꯂꯣꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤꯁꯨ 24 ꯑꯋꯥꯔꯁꯤ ꯏꯁꯤꯡ ꯆꯪꯉ ꯏꯁꯤꯡꯁꯤ ꯁꯨꯡꯉꯀꯥꯟꯗ ꯃꯗꯨ ꯃꯤꯌꯥꯝꯗ ꯏꯁꯤꯡ ꯌꯦꯜꯂꯤꯕꯅꯤ ꯌꯣꯟꯖꯔꯤꯅꯤ ꯃꯣꯏꯁꯦ ꯍꯤꯡꯖꯔꯤꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯔꯣꯝꯄꯥꯠꯅ ꯏꯔꯤꯜ ꯇꯨꯔꯦꯜꯗꯒꯤ ꯀꯩꯅꯣ ꯂꯧꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗ ꯂꯧꯔꯤꯁꯤ ꯆꯤꯡꯉꯥ ꯃꯊꯛꯀꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯦ ꯁꯤꯗꯒꯤ ꯂꯧꯕꯅꯤ ꯑꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯂꯧꯕꯅꯤ ꯑꯗꯒꯤ ꯀꯥꯟꯆꯤꯄꯨꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯦ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯂꯧꯔꯤꯅꯤ ꯃꯇꯦꯛꯁꯤꯗ ꯂꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯗꯒꯤ ꯈꯣꯡꯃꯟ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛ ꯂꯧꯔꯤꯅꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯑꯀꯥꯝꯄꯥꯠ ꯍꯥꯏꯁꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯤ ꯂꯧꯔꯤꯅꯦꯕꯀꯣ ꯂꯤꯂꯥꯟꯗꯣ ꯂꯄꯥꯛ ꯑꯇꯩ ꯃꯌꯥꯝꯁꯤ ꯂꯣꯏ ꯂꯧꯔꯤꯅꯦꯕ ꯂꯧꯔꯤꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯏꯁꯤꯡ ꯆꯤꯟꯕꯗ ꯃꯣꯏꯅ ꯄꯤꯕ ꯏꯁꯤꯡꯁꯤ ꯀꯤꯔꯦꯕ ꯊꯛꯄ ꯍꯨ ꯆꯦꯟꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯅꯥꯅ ꯃꯣꯠꯍꯜꯂꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯠ ꯑꯗꯩ ꯁ꯭ꯇꯣꯟ ꯃꯐꯤꯌꯥ ꯃꯌꯥꯝꯁꯤꯅ ꯃꯣꯠꯍꯜꯂꯦ ꯗꯦꯟ ꯑꯇꯣꯞꯄ ꯑꯃꯅ ꯀꯅꯥꯅ ꯃꯣꯠꯍꯜꯂꯦ ꯃꯤꯒꯤ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤ ꯑꯃꯅ ꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯁꯤꯗ ꯈꯣꯡꯕꯥꯟꯁꯤꯗ ꯀꯩꯗꯧꯔꯦ ꯁ꯭ꯇꯣꯟ ꯀꯜꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯤꯡ ꯌꯥꯄꯣꯟꯇꯦꯕ ꯄꯥꯔꯃꯤꯁꯟ ꯂꯧꯒꯗꯕꯅꯤ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯒꯗꯕꯅꯦꯕ ꯑꯗꯨ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯆꯂꯥꯏꯍꯜꯂꯦ 24 ꯑꯋꯥꯔ ꯅꯨꯡ ꯇꯥꯍꯜꯂꯦ ꯍꯥꯏꯔꯒ ꯗꯤꯕ꯭ꯂꯞꯃꯦꯟꯠꯀꯤ ꯋꯥꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯟꯅꯗ꯭ꯔꯣ ꯁꯤꯅꯦꯕ ꯄꯣꯠ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯇꯨꯔꯦꯟꯗ ꯊꯥꯗꯔꯦ ꯑꯗꯨꯒ ꯇꯨꯔꯦꯟꯁꯤꯅ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯦꯛ ꯇꯧꯏ ꯀꯗꯥꯏꯗ ꯇꯧꯔꯤꯕ ꯆꯦꯛꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯁꯇꯦꯝꯁꯤ ꯀꯣꯂꯥꯞꯁ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯩꯕꯨ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯝꯖꯧ ꯍꯥꯏꯔꯒꯗꯤꯕꯀꯣ ꯒꯃꯦꯟꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯆꯞꯄꯤ ꯈꯔ ꯂꯩꯈꯠꯄ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯆꯨꯝꯗꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯊꯧ ꯇꯧꯅꯤꯡꯗꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯈꯔ ꯃꯅꯥꯁꯦ ꯑꯝꯇꯪ ꯈꯔ ꯂꯩꯔꯒ ꯑꯝꯇ ꯊꯕꯛ ꯇꯧꯍꯟꯕꯤꯌꯣꯅ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯂꯤꯕ ꯏꯁꯤꯡꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯠꯁꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯦꯛꯃꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯡ ꯚꯤꯂꯦꯖ ꯍꯥꯏꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯣꯟ ꯀꯜꯆꯔ ꯑꯃ ꯍꯥꯡꯉꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯡꯒꯤ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯆꯥꯝꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯜꯗ ꯍꯥꯏꯗꯔꯛꯄꯗꯒꯤ ꯃꯣꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕ ꯃꯐꯝꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯏꯕꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯕꯤꯁꯇ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤ ꯃꯔꯨꯑꯣꯏꯅ ꯆꯦꯜꯂꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯆꯪꯗꯕ ꯌꯥꯗꯕ ꯏꯁꯤꯡꯁꯤ ꯄꯤꯔꯤꯅꯤ ꯃꯁꯤꯗꯒꯤ ꯂꯧꯔꯒ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛ ꯉꯥꯏꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯉꯥꯏꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯃꯨꯛ ꯃꯣꯠꯁꯤꯟꯖꯍꯟꯕ ꯑꯗꯒꯤ ꯄ꯭ꯂꯁ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯑꯗꯒꯤ ꯊꯣꯡꯖꯥꯎꯔꯣꯛ ꯑꯗꯒꯤ ꯈꯨꯒꯥ ꯇꯨꯔꯦꯜꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯂꯣꯛꯇꯥꯛꯇ ꯇꯥꯔꯤꯅꯤ ꯑꯗꯨꯒ ꯂꯣꯛꯇꯥꯛꯀꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯉꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛꯁꯨ ꯑꯃꯨꯛꯁꯨ ꯃꯣꯠꯁꯤꯜꯍꯟꯕ ꯑꯗ ꯃꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯑꯃꯨꯛ ꯃꯣꯠꯁꯤꯟꯕꯁꯤꯗ ꯑꯃꯨꯛ ꯌꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯑꯃꯨꯛ ꯃꯇꯝ ꯆꯥꯅ ꯑꯃꯨꯛ ꯌꯦꯡꯗꯕ ꯃꯁꯤꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯥꯏꯅ ꯇꯨꯔꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯗꯤ ꯃꯗꯨꯗ ꯍꯥꯟꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥꯅ ꯈꯜꯂꯦ ꯇꯨꯔꯦꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁꯤꯡꯁꯤꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯗꯩꯗ ꯇꯥꯡꯉꯤꯕ ꯍꯦꯕꯤꯇꯦꯠꯁ ꯃꯤ ꯌꯥꯎꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤꯡꯁꯤ ꯇꯨꯔꯦꯟꯒꯤ ꯌꯦꯠ ꯑꯣꯏꯗ ꯃꯗꯩꯗ ꯗꯤꯄꯦꯟ ꯇꯧꯕ ꯑꯗꯨꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯃꯗꯨꯒ ꯂꯣꯏꯅꯕ ꯐ꯭ꯂꯣꯔꯥ ꯐꯣꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯛꯇꯪꯒꯤ ꯌꯦꯡꯕ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯤ ꯇꯨꯔꯦꯟꯅ ꯑꯩꯈꯣꯏꯅ ꯄꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯣꯚꯔꯑꯣꯜ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯣꯂꯤꯁꯇꯤꯛ ꯑꯣꯏꯅ ꯌꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯟꯁꯦꯞꯁꯦ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯀꯩꯅꯣ ꯀꯣꯟꯁꯦꯞꯇ ꯑꯩꯈꯣꯏꯒꯤ ꯏ ꯐ꯭ꯂꯣ ꯀꯥꯏꯅ ꯂꯩꯔꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯗꯩꯗ ꯇꯥꯡꯉꯤꯕ ꯇꯨꯔꯦꯟ ꯑꯃꯗ ꯇꯥꯡꯉꯤꯕ ꯃꯤꯁꯤꯡ ꯇꯨꯔꯦꯟ ꯑꯃꯗ ꯇꯥꯡꯉꯤꯕ ꯐꯣꯅꯥ ꯐ꯭ꯂꯣꯔꯥꯁꯤꯡ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯃ ꯑꯗꯩꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯍꯥꯏꯔꯣ ꯏꯅꯔꯖꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯒꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯠꯒꯤ ꯍꯥꯏꯔꯣ ꯃꯗꯨ ꯃꯌꯥꯝꯁꯤ ꯈꯔ ꯆꯥꯎꯅ ꯌꯦꯡꯕ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯗꯔꯀꯥꯔ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯨꯔꯦꯟꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯗ ꯆꯦꯜꯂꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯉꯁꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯌꯥꯝ ꯏꯝꯐꯥꯜꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯑꯣꯏꯅ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤ ꯑꯗꯣ ꯇꯁꯦꯡꯕ ꯑꯩꯈꯣꯏꯅ ꯏꯔꯤꯜꯗ ꯌꯦꯡꯉꯣ ꯅꯝꯕꯨꯜ ꯌꯦꯡꯉꯣ ꯅꯝꯕꯣꯜ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯌꯦꯡꯉꯣ ꯂꯩꯔꯤꯕ ꯇꯨꯔꯦꯟꯁꯤꯡꯁꯦ ꯇꯁꯦꯡꯅ ꯇꯨꯔꯦꯟ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡꯁꯦ ꯒ꯭ꯂꯣꯕꯦꯂꯤ ꯃꯌꯥꯝ ꯌꯥꯅꯔꯕ ꯄꯣꯠꯅꯤ ꯃꯁꯤꯗꯩꯁꯤꯗ ꯃꯗꯨꯒꯤ ꯐ꯭ꯂꯣꯗꯣ ꯆꯦꯜꯂꯤꯕ꯭ꯔꯥ ꯆꯦꯟꯗꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯆꯦꯜꯂꯝꯕ꯭ꯔꯥ ꯆꯦꯟꯕ꯭ꯔꯥ ꯃꯗꯨꯗ ꯍꯥꯟꯅ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯍꯣꯜ ꯏꯀꯣꯁꯤꯁꯇꯝ ꯑꯃꯗ ꯗꯤꯄꯦꯟ ꯇꯧꯔꯝꯕ ꯃꯤꯁꯤꯡ ꯑꯩꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯃꯌꯥꯝꯗꯨ ꯃꯗꯨ ꯃꯌꯥꯝꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯤꯚꯤꯡ ꯔꯤꯚꯔ ꯍꯥꯏꯅ ꯍꯥꯏ ꯂꯤꯚꯤꯡ ꯔꯤꯚꯔꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯨꯔꯦꯟ ꯑꯍꯤꯡꯕ ꯇꯨꯔꯦꯟ ꯑꯩꯈꯣꯏ ꯃꯤ ꯈꯛꯇꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯅꯠꯇꯕꯗ ꯑꯍꯤꯡꯕ ꯇꯨꯔꯦꯟ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯦꯛ ꯅꯥꯀꯟꯗ ꯕꯦꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯨꯔꯦꯟꯁꯤ ꯍꯤꯡꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯁꯤ ꯇꯨꯔꯦꯟ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤ ꯀꯧꯕ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯇꯨꯔꯦꯟ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤ ꯚꯦꯔꯤ ꯀ꯭ꯂꯤꯌꯔꯂꯤ ꯏꯝꯐꯥꯜꯗ ꯇꯨꯔꯦꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯇꯨꯔꯦꯟ ꯀꯔꯝꯕꯅꯣ ꯇꯨꯔꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯁꯦꯡꯅꯗꯤ ꯇꯨꯔꯦꯟꯁꯦ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯨꯔꯦꯟ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤ ꯑꯩꯈꯣꯏ ꯕ꯭ꯔꯖꯀꯨꯃꯥꯔꯁꯨ ꯌꯥꯎꯖꯩ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯔꯦꯟꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣই ꯁꯤ ꯌꯧꯔꯛꯄꯗꯗꯤ ꯃꯊꯛꯇꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏ ꯍꯥꯏꯂꯤ ꯑꯔꯕꯅꯥꯏꯖ ꯑꯦꯔꯤꯌꯥ ꯏꯝꯐꯥꯜꯒꯨꯝꯕꯗꯤ ꯇꯨꯔꯦꯟꯁꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯇꯨꯔꯦꯟꯗꯣ ꯈꯛꯇꯪ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤ ꯌꯥꯝ ꯃꯣꯠꯂꯦꯀꯣ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯀꯣꯟꯁꯦꯞꯁꯨ ꯃꯇꯨꯡ ꯑꯗꯨ ꯑꯦꯟꯂꯥꯔꯖ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛꯀꯤ ꯂꯥꯔꯖꯔ ꯕ꯭ꯔꯣꯗꯔ ꯀꯣꯟꯁꯦꯞꯇ ꯌꯦꯡ ꯇꯥꯔꯒꯗꯤ ꯔꯤꯚꯔ ꯂꯦꯟꯁꯀꯦꯞ ꯔꯤꯚꯔꯁꯀꯦꯞꯀ ꯍꯥꯏꯌꯦꯕ ꯔꯤꯚꯔꯁꯀꯦꯞꯁꯤꯗ ꯌꯦꯡꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯀꯦꯠꯁꯃꯦꯟ ꯑꯦꯔꯤꯌꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯆꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯁꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯗꯩꯗ ꯆꯦꯟꯊꯔꯛꯏꯕ ꯅꯥꯂꯥ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯏꯟꯗꯁꯇ꯭ꯔꯤ ꯃꯌꯥꯝ ꯀꯥꯔ ꯆꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯗꯣꯏꯅꯦꯕ ꯔꯤꯚꯔꯁꯀꯦꯞꯁꯦ ꯑꯗꯨꯅ ꯇꯨꯔꯦꯟ ꯃꯣꯠꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨ ꯈꯛꯇꯪ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯣꯏꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯕꯨꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯃ ꯂꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯃꯗꯨꯒꯤ ꯐꯟꯗꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯐꯟꯗꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯤ ꯍꯤꯡꯕ꯭ꯔꯥ ꯍꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯥꯏ ꯊꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯏꯗꯤꯇꯔꯅꯁꯨ ꯄꯟꯕꯤꯔꯦ ꯃꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯦ ꯂꯩꯇ꯭ꯔꯦ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯇꯨꯔꯦꯟꯁꯤꯡꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀꯣꯔꯤꯀꯨꯂꯝ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄꯤꯛꯏꯉꯩꯗꯒꯤ ꯇꯨꯔꯦꯟꯁꯤ ꯑꯉꯥꯡꯁꯤꯡꯗ ꯇꯨꯔꯦꯟꯒ ꯃꯔꯤ ꯑꯩꯒ ꯇꯨꯔꯦꯟꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯑꯩꯒ ꯎ ꯄꯥꯝꯕꯤꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯌꯥꯝꯁꯤ ꯃꯗꯨꯗꯒꯤ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯗꯤꯐꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯛꯅꯕꯤ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯌꯥꯝ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯕꯣꯇꯜꯗ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯨ ꯏꯁꯤꯡꯗꯨꯅ ꯑꯗꯨꯒꯤ ꯇꯨꯔꯦꯟ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯎꯟ ꯋꯥꯇꯔ ꯃꯌꯥꯝꯗꯒꯤ ꯂꯥꯛꯇꯣꯔꯤꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯨꯔꯦꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯠꯁꯤꯡ ꯅꯠꯇ꯭ꯔꯒ ꯈꯣꯡꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯁꯤ ꯄꯨꯈ꯭ꯔꯤꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯔꯤ ꯑꯩ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯗꯨꯒ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯂꯩ ꯄꯨꯈ꯭ꯔꯤꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯥꯏꯞ ꯋꯥꯇꯔꯒ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯃꯣꯠꯁꯤꯟꯕꯒꯤ ꯆꯥꯡ ꯅꯥꯀꯟꯗ ꯍꯨꯟꯖꯤꯟꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯍꯨꯟꯖꯤꯟꯕꯒꯤ ꯇꯨꯔꯦꯟꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯇꯧꯔꯤ ꯇꯨꯔꯦꯟꯁꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤꯅ ꯑꯗꯨꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯂꯩꯇ꯭ꯔꯕꯣꯏ ꯅꯤꯡꯕ ꯇꯝꯕꯗꯁꯨ ꯌꯥꯎꯁꯜꯂꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯃꯦꯀꯥꯅꯤꯖꯝ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯅꯁꯨ ꯃꯗꯨꯒꯤ ꯀꯅꯦꯛꯁꯟꯁꯤ ꯄꯤꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯆꯦꯟꯖ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯦज ꯑ ꯍꯣꯜ ꯑꯩꯈꯣꯏꯅ ꯇꯨꯔꯦꯟ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯕ ꯁꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯕ ꯁꯤꯇꯤ ꯏꯁꯤꯡꯗ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯃꯣꯏ ꯂꯤꯁ ꯑꯃ ꯄꯨꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯕ ꯗ꯭ꯔꯥꯏꯌꯤꯡ ꯁꯤꯇꯤꯁꯇ ꯏꯁꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯁꯨ ꯂꯩꯕ ꯌꯥꯔꯣꯏꯗꯣꯏꯅꯤ
ꯈꯨꯡꯒꯪ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛ ꯂꯩꯔꯦ ꯈꯨꯡꯒꯪ ꯏꯁꯤꯡ ꯂꯩꯇꯕꯗꯒꯤ ꯃꯥ ꯍꯣꯡꯉꯁꯤ ꯍꯥꯏꯕꯒꯤ ꯗꯤꯁꯤꯖꯟꯒ ꯂꯧꯕ ꯅꯍꯥꯟ ꯈꯕꯔꯗꯒꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯕꯤꯛ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯗ ꯀꯦꯞ ꯇꯥꯎꯟ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯦꯞ ꯇꯥꯎꯟꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯔꯁ ꯁꯤꯇꯤ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯀ꯭ꯌꯨ ꯂꯦꯞꯍꯜꯂꯕꯅꯦ ꯂꯩꯇꯗꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯖꯤꯜꯒꯤ ꯔꯤꯌꯣꯗ ꯃꯗꯨꯁꯨ ꯁꯦꯀꯦꯟ ꯏꯟ ꯂꯥꯏꯟꯅꯦ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯂꯩꯔꯛꯇꯕꯒꯤ ꯑꯗꯒꯤ ꯊꯔꯗ ꯕꯦꯡꯒ꯭ꯂꯣꯔꯒ ꯌꯥꯎꯔꯤꯅꯦ ꯍꯥꯏꯗꯤ ꯂꯦꯛ ꯁꯤꯇꯤ ꯑꯣꯐ ꯂꯦꯛꯁ ꯕꯦꯡꯒ꯭ꯂꯣꯔꯒꯁꯦ ꯁꯤꯇꯤ ꯑꯣꯐ ꯔꯤꯚꯔꯁ ꯑꯦꯟ ꯂꯦꯛꯁ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯔꯛꯇꯗꯅ ꯀꯟꯖꯝꯁꯟꯁꯨ ꯋꯥꯡꯕꯩꯅꯤ ꯑꯗꯨꯕꯨ ꯗꯤꯐꯔꯦꯟ ꯐꯦꯛꯇꯔꯁꯗꯒꯤ ꯂꯩꯔꯛꯄ ꯌꯥꯗꯅꯤ ꯑꯩꯈꯣꯏ ꯗꯥꯏꯌꯤꯡ ꯁꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜꯁꯤ ꯍꯧꯖꯤꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯅ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯁꯨ ꯈꯔ ꯌꯦꯡꯉꯝꯕꯅꯤꯅ 2013, 14, 15, 16ꯁꯦ ꯀꯣꯟꯁꯤꯀ꯭ꯌꯨꯇꯤꯚꯂꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜꯁꯦ ꯌꯥꯝ ꯋꯥꯕ ꯏꯁꯤꯡꯒꯤ ꯌꯥꯝ ꯋꯥꯕ ꯃꯇꯥꯡ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗ ꯅꯠꯇꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯂꯥꯛꯄ ꯊꯥ ꯈꯨꯗꯤꯡꯃꯛꯁꯨ ꯄꯣꯂꯨꯁꯟ ꯃꯌꯥꯝꯁꯤꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯇꯕꯒꯤ ꯑꯗꯨꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯔꯂꯤ ꯂꯩꯌꯦꯕ ꯑꯗꯨ ꯏꯝꯐꯥꯜꯁꯤ ꯏꯟ ꯗ ꯂꯣꯡ ꯔꯟ ꯑꯩꯈꯣꯏꯒꯤ ꯂꯤꯚꯦꯕꯜ ꯁꯤꯇꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯚꯦꯕꯜ ꯀꯩꯅꯣ ꯑꯍꯤꯡꯕ ꯇꯨꯔꯦꯟ ꯍꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯀꯃꯥꯏꯅ ꯄꯨꯔꯛꯁꯤꯒꯦ ꯍꯥꯏꯁꯦ ꯑꯥꯏ ꯊꯤꯡ ꯏꯠꯁ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯉꯥꯛꯇ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯉꯥꯛꯇ ꯄꯣꯂꯤꯁꯤꯁꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯏꯗꯤꯇꯔꯁꯨ ꯍꯥꯏꯕꯤꯕꯗꯣ ꯄꯣꯂꯤꯁꯤꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯨ ꯌꯥꯎꯅ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯄ꯭ꯔꯖꯥꯁꯨ ꯌꯥꯎꯅ ꯁꯦꯝꯃꯤꯟꯅꯕ ꯑꯃꯗꯤ ꯃꯗ ꯀꯟꯃꯤꯟꯅꯕ ꯑꯗ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛꯇꯪ ꯏꯟꯊꯣꯛꯄ ꯌꯥꯗꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯣꯏꯅꯁꯨ ꯑꯣꯄꯟ ꯑꯞ ꯇꯧꯗꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯅꯤꯡꯗꯁꯨ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯗꯨꯒꯤ ꯕꯦꯔꯤꯌꯔꯁꯤ ꯑꯃꯗꯤ ꯑꯣꯄꯟ ꯑꯞ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯕ ꯇꯨꯔꯦꯜꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯇꯨꯔꯦꯜꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯃꯉꯣꯟꯗ ꯇꯥꯡꯖꯔꯒ ꯍꯤꯡꯒꯗꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯗꯤ ꯑꯁꯤꯕ ꯇꯨꯔꯦꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯃꯒ ꯀꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯀꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕ ꯑꯁꯤ ꯔꯤꯚꯔꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯗꯥꯏꯌꯤꯡ ꯑ ꯁ꯭ꯂꯣ ꯗꯦꯠ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯃꯥꯡ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯏꯝꯐꯥꯜꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯁꯤꯕ ꯇꯨꯔꯦꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯄꯗꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯂꯥꯛꯆꯅꯤꯡꯕꯁꯤ ꯇꯥꯃꯣ ꯍꯧꯖꯤꯛ ꯄꯟꯕꯤꯈ꯭ꯔꯦ ꯃꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯣꯠꯁꯜꯂꯤꯕꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯁꯤ ꯃꯁꯤ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯦ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔꯅ ꯄꯟꯕꯤꯈꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯅꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯍꯪꯕ ꯋꯥꯍꯪꯁꯤ ꯃꯁꯤ ꯈꯪꯗꯕꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯍꯪꯉꯤꯕꯁꯤ 97 crore ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯔꯤꯖꯨꯚꯤꯅꯦꯁꯟꯒꯤ ꯋꯥꯔꯛ ꯀꯗꯥꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯟꯅ ꯃꯣꯠꯁꯜꯂꯦ ꯍꯥꯟꯅꯒꯨꯝꯕ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯄ꯭ꯂꯁ ꯑꯍꯥꯟꯕ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯍꯧꯔꯛꯄꯗ ꯅꯃꯥꯃꯤ ꯔꯤꯚꯔꯁ ꯂꯣꯛꯇꯥꯛ ꯀꯥꯏꯅ ꯃꯣꯏꯅ ꯀꯃꯤꯇꯤꯒ ꯁꯦꯝꯗꯅ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤꯗꯨꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯑꯃꯣꯠꯄꯒꯤ ꯃꯇꯥꯡꯗꯨꯃ ꯌꯥꯝ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯏꯗꯤꯇꯔꯅ ꯍꯥꯏꯕꯤꯈꯤꯕꯗꯨꯁꯨ ꯃꯁꯤꯒꯤ ꯇꯧꯔꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯠꯄꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯃꯥꯏ ꯄꯦꯔꯥꯃꯤꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯇꯔꯕꯤꯗꯤꯇꯤ ꯌꯥꯝ ꯋꯥꯡꯉꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛꯀꯤ ꯔꯤꯄꯣꯔꯠꯇꯁꯨ ꯑꯩꯈꯣꯏ ꯇꯔꯕꯤꯗꯤꯇꯤ ꯌꯥꯝ ꯋꯥꯡꯅ ꯎꯏ ꯍꯥꯏꯕꯗꯤ ꯃꯉꯣꯟꯗ ꯇꯔꯕꯤꯗꯤꯇꯤ ꯋꯥꯡꯕ ꯃꯤꯟꯁ ꯃꯉꯣꯟꯗ ꯏꯁꯤꯡꯁꯤꯗ ꯃꯄꯪꯒꯤ ꯑꯣꯏꯕ ꯑꯃꯣꯠꯄ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯐꯤꯜꯇꯔ ꯇꯧꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟꯗꯤ ꯌꯥꯝ ꯀꯟꯅ ꯊꯣꯛꯄꯗꯤ ꯅꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯃꯣꯠꯄ ꯈꯔ ꯌꯥꯎꯕ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯈꯔ ꯌꯥꯎꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡ ꯃꯀꯨꯞꯀꯨꯝꯕ ꯂꯩꯉꯣꯏ ꯃꯀꯨꯞ ꯑꯗꯨꯝ ꯌꯥꯎꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯁꯤ ꯃꯌꯥꯝ ꯆꯥꯎꯅ ꯎꯔꯦ ꯑꯗꯨꯒꯤ ꯐꯦꯛꯇꯔꯗꯨꯗꯤ ꯑꯃꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯃꯗꯨꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯐꯦꯛꯇꯔꯅꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯁꯦꯟ ꯃꯥꯏꯅꯤꯡ ꯏꯂꯤꯒꯦꯜ ꯁꯦꯟ ꯃꯥꯏꯅꯤꯡꯁꯤꯡꯁꯦ ꯀ꯭ꯋꯦꯔꯤ ꯇꯧꯔꯤꯕ ꯅꯨꯡ ꯆꯥꯛꯈꯨꯜꯂꯤꯕ ꯂꯩꯉꯣꯏ ꯆꯥꯝꯃꯤꯕ ꯈꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯂꯤꯒꯦꯂꯤ ꯇꯧꯕꯁꯤꯡꯁꯦ ꯃꯁꯤꯃ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯅ ꯈꯜꯂꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯗꯅꯁꯨ ꯑꯣꯅꯔꯦꯕꯜ ꯍꯥꯏ ꯀꯣꯔꯠꯅꯁꯨ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤ ꯁꯦ ꯑꯩꯈꯣꯏ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯤ ꯔꯤꯚꯔ ꯐ꯭ꯂꯣ ꯄ꯭ꯂꯦꯟ ꯖꯣꯟꯒꯤ ꯑꯣꯏꯅ ꯉꯥꯛꯏꯕ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯁꯤꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯣꯏꯅꯅ ꯗꯤꯁꯤꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯤꯞ ꯗꯤꯁꯤꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯃꯁꯤ ꯆꯦ ꯊꯥꯔꯒ ꯃꯁꯤ ꯈꯨꯗꯛꯇ ꯃꯥꯒꯤ ꯊꯤꯡꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯀꯟꯁꯔꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯁꯤ ꯂꯣꯏꯅꯃꯛ ꯄꯥꯏꯈꯠꯂꯤꯕꯅꯤ ꯊꯧꯕꯥꯜꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯕꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯃꯄꯥꯟꯗꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯊꯣꯛꯍꯟꯕ ꯄꯣꯂꯨꯁꯟ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯛꯅꯤ ꯊꯣꯛꯏꯁꯦ ꯃꯁꯤꯅꯤ ꯏꯃꯤಡಿꯌꯦꯠ
ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯆꯦꯛ ꯇꯧꯒꯗꯕꯁꯦ ꯃꯁꯤ ꯃꯨꯛ ꯑꯣꯏꯌꯦꯅ ꯈꯟꯖꯩ ꯃꯁꯤ ꯈꯨꯗꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯁꯤ ꯃꯥꯒꯤ ꯃꯊꯧ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯨꯕꯗꯤ ꯌꯥꯗꯕ ꯆꯣꯡꯁꯤꯟꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯗꯤ ꯖꯁ ꯑꯦꯗꯚꯣꯀꯦꯁꯤꯅꯤꯅ ꯑꯦꯗꯚꯣꯀꯦꯁꯤ ꯇꯧꯈ꯭ꯔꯦ ꯑꯣꯜꯔꯦꯗꯤ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯊꯥꯈ꯭ꯔꯕꯅꯤ ꯅꯝꯕꯔ 2 ꯔꯤꯚꯔꯁꯤꯡꯒꯤ ꯁꯤꯁꯇꯦꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯌꯦꯡꯅ ꯁꯤ ꯔꯥꯃꯟꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯈ꯭ರೆ ꯐ꯭ꯂꯣꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐ꯭ꯂꯣꯁꯦ ꯂꯩꯔꯛꯇꯕꯗꯒꯤ ꯄꯣꯂꯨꯁꯟꯁꯦ ꯑꯗꯨꯝ ꯂꯣꯗꯁꯦ ꯍꯦꯟꯒꯠꯂꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯐ꯭ꯂꯁ ꯇꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃ ꯄꯤꯔꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯑꯃꯣꯠꯄꯁꯤꯡꯒꯤ ꯏꯁꯤꯡꯁꯦ ꯀꯔꯦꯟ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯑꯃꯣꯠꯄ ꯆꯥꯡ ꯍꯟꯊꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯣꯜꯃꯣꯁ ꯔꯤꯚꯔꯁꯤꯡꯁꯤ ꯁ꯭ꯇ꯭ꯔꯦꯡꯊꯟ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯁꯤꯡꯁꯤ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯇꯕꯅꯣ ꯍꯥꯏꯗꯤ ꯆꯤꯡꯗꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯁ꯭ꯄ꯭ꯔꯤꯡꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐꯨꯠ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯊꯣꯔꯛꯑꯀꯥꯟꯗ ꯏꯐꯨꯠ ꯃꯆꯥ 5 ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯁ꯭ꯇ꯭ꯔꯤꯝ ꯃꯆꯥ ꯑꯃ ꯂꯣꯛꯆꯞ ꯃꯆꯥ ꯑꯃ ꯁꯣꯔꯛꯑꯦꯕ ꯂꯣꯛꯆꯞ ꯃꯆꯥ ꯑꯣꯏꯔꯒ ꯂꯣꯛꯆꯞ 4-5 ꯄꯨꯟꯁꯤꯜꯂꯒ ꯇꯨꯔꯦꯟ ꯃꯔꯨꯁꯤ ꯑꯣꯏꯌꯦꯕ ꯇꯨꯔꯦꯟꯁꯤ ꯃꯔꯨꯗ ꯂꯩꯁꯤ ꯂꯣꯛꯆꯞ ꯃꯆꯥ ꯈꯔ ꯂꯣꯛꯆꯞ ꯃꯆꯥ ꯁꯦꯝꯃꯤꯕ ꯁ꯭ꯄ꯭ꯔꯤꯡꯁ ꯈꯔ ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯤꯅ ꯄꯨꯜꯂꯀꯥꯟ ꯇꯨꯔꯦꯟ ꯆꯦꯜꯂꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐꯦꯛꯇꯔꯗꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯐꯦꯛꯇꯔ ꯌꯥꯝ ꯆꯥꯎꯅ ꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯏ ꯅꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯑꯇꯦꯟ ꯃꯇꯝꯗ ꯅꯣꯡꯁꯤ ꯌꯥꯝ ꯑꯇꯦꯟ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯆꯨꯁꯜꯂꯝꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯨꯞꯁꯜꯍꯧꯗꯕ ꯆꯤꯡꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯅꯨꯡꯗ ꯏꯁꯤꯡ ꯂꯩꯍꯧꯗꯕꯗꯒꯤ ꯏꯐꯨꯠꯇ ꯏꯁꯤꯡ ꯀꯪꯁꯤꯜꯂꯛꯄ ꯏꯐꯨꯠꯇ ꯏꯁꯤꯡ ꯊꯣꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯏꯐꯨꯠꯁꯦ 19 ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯁꯤ ꯉꯔꯥꯡꯒꯤ ꯔꯦꯀꯣꯔꯗꯇ 41% ꯇꯣꯇꯦꯜ ꯁ꯭ꯄ꯭ꯔꯤꯡꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯞ ꯇꯧꯔꯦ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯀꯦꯠꯁꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯆꯥꯝꯃ ꯃꯅꯨꯡꯗ 94 ꯀꯪꯈ꯭ꯔꯕꯅꯤꯅ ꯏꯐꯨꯠꯇ ꯏꯁꯤꯡ ꯊꯣꯛꯇꯕꯅꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯣꯛꯆꯞꯇ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯂꯣꯛꯆꯞ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯨꯔꯦꯟ ꯃꯔꯨꯗ ꯏꯁꯤꯡ ꯂꯩꯇꯕꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯤ ꯆꯤꯡꯗꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐ꯭ꯂꯣꯁꯦ ꯂꯩꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯁ꯭ꯇ꯭ꯔꯦꯡꯊꯟ ꯑꯣꯏꯔꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯤ ꯏꯁꯤꯡ ꯆꯦꯟꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯤꯜ ꯇꯨꯔꯦꯟ ꯍꯟꯗꯛ ꯃꯃꯥꯡ ꯆꯍꯤꯗ ꯏꯁꯤꯡ ꯄꯨꯔꯥ ꯀꯪꯈꯤꯕꯒꯤ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯩ ꯑꯩꯈꯣꯏꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯆꯍꯤ ꯈꯨꯗꯤꯡ ꯀꯪꯕ ꯅꯥꯏꯔꯦ ꯑꯗꯨꯝ ꯑꯗꯨꯅ ꯁꯤꯖꯅꯦꯜ ꯑꯣꯜꯂꯦ ꯇꯨꯔꯦꯟꯁꯤꯡ ꯂꯣꯏꯅꯃꯛꯁꯦ ꯃꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐ꯭ꯂꯣꯁꯦ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯅꯕꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯆꯦꯛ ꯗꯥꯝ ꯁꯥꯕꯒꯤ ꯇꯉꯥꯏꯐꯗꯕ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯀꯦꯠꯁꯃꯦꯟꯗ ꯑꯩꯈꯣꯏ ꯄ꯭ꯂꯦꯟꯗ ꯅꯠꯇꯕ ꯆꯤꯡꯗ ꯆꯦꯟꯊꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯐꯥꯍꯧꯕ ꯚꯦꯂꯣꯁꯤꯇꯤ ꯆꯦꯟꯊꯔꯤꯕ ꯅꯣꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯨꯁꯤꯟꯗꯣꯏꯅꯦ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯐꯦꯛꯇꯔꯁꯤꯅ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯆꯤꯡꯁꯨ ꯀꯣꯛꯑ ꯂꯩꯔꯦ ꯎꯄꯥꯟ ꯋꯥꯄꯥꯟ ꯑꯆꯧꯕ ꯂꯩꯇ꯭ꯔꯕꯅꯤ나 이싱지 저러 젠터레베도 ꯈꯨꯗꯛꯇ ꯑꯗꯨꯅ ꯆꯦꯟꯊꯔꯕꯅꯤꯅ ꯉꯁꯥꯏ ꯀꯦꯔꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯤ ꯄꯤꯛꯂꯛꯑꯦꯕ ꯇꯨꯔꯦꯟꯁꯤꯗ ꯃꯥꯅ ꯄꯨꯕ ꯉꯝꯕ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯗꯣꯛꯑꯒ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯂꯩꯅꯨꯡꯗ ꯆꯨꯞꯍꯜꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯏꯁꯤꯡꯁꯦ ꯂꯩꯅꯨꯡꯗ ꯆꯨꯞꯍꯜꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯛꯏꯕ ꯆꯤꯡ ꯂꯣꯛꯆꯞꯁꯤꯗ ꯎ ꯊꯥꯖꯤꯟꯕ ꯆꯪꯉꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯂꯣꯛꯆꯞꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯀꯦꯠ ꯃꯌꯥꯝ ꯁꯥꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯣꯟ ꯄꯤꯆꯤꯡ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯎ ꯃꯀꯛ ꯊꯝꯖꯟꯕꯅꯤ ꯈꯪꯗꯦ ꯏꯁꯤꯡꯁꯦ ꯐꯥꯔ ꯚꯦꯂꯣꯁꯤꯇꯤꯁꯦ ꯌꯥꯝ ꯍꯟꯊꯍꯟꯕ ꯔꯤꯇꯥꯔꯗꯦꯠ ꯇꯧꯍꯟꯕ ꯏꯁꯤꯡꯁꯦ ꯚꯦꯂꯣꯁꯤꯇꯤ ꯍꯟꯊꯍꯜꯂꯀꯥꯟꯗ ꯆꯤꯡꯗ ꯏꯁꯤꯡꯁꯦ ꯂꯩꯍꯜꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤ ꯈꯔ ꯍꯥꯏꯗꯤ ꯆꯦꯛ ꯗꯥꯝꯒꯤ ꯀꯦꯠꯁꯃꯦꯟꯗ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯂꯩꯔꯤꯉꯩ ꯂꯩꯅꯨꯡꯗ ꯏꯁꯤꯡ ꯂꯩꯍꯧꯔꯤꯉꯩ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯊꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯂꯤꯟꯁ ꯄꯦꯔꯦꯠꯇ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯗ꯭ꯔꯕ ꯀꯥꯟꯗ ꯏꯐꯨꯠꯀꯤ ꯏꯁꯤꯡ ꯃꯥꯅ ꯊꯣꯛꯆꯜꯂꯀꯥꯟꯗ ꯇꯨꯔꯦꯟꯁꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯗꯣꯏꯅꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃ ꯇꯣꯇꯦꯂꯤ ꯐꯦꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯁꯤꯗ ꯀꯩꯒꯤꯅꯣ ꯃꯔꯝꯗꯤ ꯅꯦꯆꯔꯦꯜꯒꯤ ꯏꯝꯄꯦꯛꯇꯒꯤ ꯂꯥꯛꯄꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯦꯅꯦꯖꯃꯦꯟ ꯋꯥꯠꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯋꯥꯇꯔ ꯕꯖꯦꯇꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯋꯥꯇꯔ ꯕꯖꯦꯇꯤꯡ ꯗꯤꯃꯥꯟꯅ ꯀꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯗ ꯋꯥꯇꯔꯁꯦ ꯋꯥꯇꯔꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯃꯥꯟ ꯀꯌꯥꯅꯣ ꯗ꯭ꯔꯤꯡꯀꯤꯡ ꯁꯄ꯭ꯂꯥꯏ ꯋꯥꯇꯔ ꯗꯤꯃꯥꯟ ꯀꯌꯥꯅꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁꯅ ꯄꯤꯕ ꯉꯝꯃꯤꯕ꯭ꯔꯥ ꯑꯣꯐ ꯀꯣꯔꯁ ꯅꯣꯡꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯕꯒꯤ ꯑꯦꯚꯔꯦꯖꯗ 1,500ꯁꯤ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯆꯠꯂꯤꯅꯤ 1,400 to 1,500ꯁꯤ ꯆꯍꯤ ꯑꯃꯗ ꯃꯤꯂꯤꯃꯤꯇꯔꯁꯤ ꯐꯪꯉꯤꯕ ꯅꯣꯡꯁꯦ ꯌꯥꯝ ꯆꯨꯈ꯭ꯔꯖꯥꯠꯅꯤ ꯅꯣꯡꯗꯤ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯦ ꯇ꯭ꯔꯦꯟꯁꯤ ꯋꯥꯡꯈꯠꯂꯛꯏꯕꯅꯤ ꯑꯗꯣ ꯑꯁꯨꯛ ꯅꯣꯡ ꯆꯨꯕ ꯂꯝꯁꯤꯗ ꯏꯁꯤꯡ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯦꯅꯦꯖꯃꯦꯟꯒꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯩꯈꯣꯏꯁꯨ ꯎꯔꯕꯅꯦꯕ ꯍꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯨꯜ ꯇꯨꯔꯦꯟ ꯉꯁꯥꯏ ꯍꯪꯕꯤꯈꯤꯕꯗꯨ ꯄ꯭ꯔꯣꯖꯦꯛꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯄꯣꯂꯨꯁꯟ ꯑꯦꯕꯦꯠꯃꯦꯟꯗ ꯂꯧꯖꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯐ꯭ꯂꯣꯗꯨꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯀꯚꯔ ꯇꯧꯕꯗꯤ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯑꯣꯟꯂꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯁꯍꯔꯒꯤ ꯍꯦꯛ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯐꯥꯎꯒꯤ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 7.13 ꯁꯥꯡꯕ ꯁ꯭ꯇ꯭ꯔꯦꯠꯁꯤ ꯈꯛꯀꯤ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯨꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯗ ꯃꯦꯟꯂꯤ ꯃꯥꯒꯤ ꯗꯦꯔꯁꯦ 90% ꯑꯣꯐ ꯄ꯭ꯔꯣꯖꯦꯛ ꯇꯣꯇꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯩꯅꯣ ꯍꯥꯏꯗ ꯁꯤꯒꯤ ꯏꯔꯣꯏꯁꯦꯝꯕꯗꯒꯤꯅ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯐꯥꯎꯗ ꯂꯩꯔꯤꯕ ꯃꯇꯦꯛꯁꯤꯗ ꯇꯥꯔꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯑꯔꯕꯥꯟꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯏꯞ ꯑꯆꯧꯕ ꯑꯅꯤꯃꯗ ꯌꯦꯜꯂꯣꯃꯥꯏꯔꯣꯝ ꯇꯨꯔꯦꯟꯒꯤ ꯅꯥꯀꯟꯗ ꯊꯝꯃꯀꯥꯟꯗ ꯗ꯭ꯔꯦꯟꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯇꯦꯞ ꯇꯧꯕ ꯏꯁꯤꯡꯗ ꯗ꯭ꯔꯦꯟ ꯏꯁꯤꯡ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯇꯨꯔꯦꯟ ꯇꯥꯍꯟꯗꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯗ꯭ꯔꯦꯟꯒꯤ ꯏꯁꯤꯡꯗꯨ ꯇ꯭ꯔꯤꯠ ꯇꯧꯔꯒ STP ꯑꯃ ꯇꯧꯔꯒ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯊꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯈꯟꯖꯩꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯇꯦꯟꯗꯔ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯣꯜꯃꯣꯁꯠ ꯂꯣꯏꯔꯕꯅꯤꯅ ꯋꯥꯛꯁꯤ ꯑꯣꯔꯗꯔ ꯁꯣꯏꯗꯅꯒꯤ ꯃꯥꯔꯆꯃꯨꯛ ꯇꯧꯔꯅꯤ ꯃꯥꯔꯆꯇ ꯍꯦꯛ ꯑꯣꯔꯗꯔ ꯑꯩꯈꯣꯏ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯒꯗꯤ ꯊꯕꯛꯁꯦ ꯌꯥꯝ ꯊꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯈꯜꯂꯤ ꯑꯗꯨ ꯋꯥꯟ ꯇꯥꯏꯝ ꯀ꯭ꯂꯤꯅꯤꯡꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯧꯔꯅꯤ ꯋꯥꯟ ꯇꯥꯏꯝ ꯀ꯭ꯂꯤꯅꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯪꯅꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯍꯧꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐ꯭ꯂꯣ ꯑꯃ ꯀꯥꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯃꯦꯅꯦꯖ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯕ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯏꯗꯤꯇꯔ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ
ꯄꯣꯠꯁꯤ ꯑꯗꯨꯝ ꯊꯥꯗꯕ ꯇꯨꯔꯦꯜꯗ ꯇꯨꯔꯦꯜ ꯃꯥꯡꯍꯟꯕꯗ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯁꯤ ꯑꯦꯋꯥꯔꯅꯦꯁ ꯄꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁ ꯑꯃꯗꯤ ꯆꯥꯎꯅ ꯃꯊꯧ ꯇꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯈꯛ ꯑꯩꯈꯣꯏ ꯑꯦꯛꯇꯤꯞ ꯑꯣꯏꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯀꯩ ꯊꯕꯛ ꯂꯩꯕꯅꯣ ꯑꯗꯨꯝꯕꯗꯤ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯛꯀꯅꯤꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯒ ꯑꯦꯋꯥꯔꯅꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯈꯣꯏꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯈꯔ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯕꯤꯁꯇꯁꯨ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯇ ꯍꯥꯞꯄ ꯑꯉꯥꯡꯅ ꯈꯪꯍꯟꯕ ꯃꯌꯥꯝ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯃꯃꯤ ꯍꯥꯏꯇꯥꯔꯦ ꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯁꯤꯗ ꯁꯨꯝ ꯊꯣꯏ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣ ꯇꯧꯅꯕꯅꯦꯅ ꯄꯥꯞꯇ ꯍꯥꯞꯄꯒꯗꯤ ꯁꯦꯂꯦꯕꯁꯁꯦ ꯀꯌꯥꯝ ꯇꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡꯈꯩꯗ ꯑꯩꯗꯤ ꯌꯥꯝ ꯉꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯠꯇ ꯍꯥꯎꯊꯤꯗꯣ ꯍꯨꯟꯗꯣꯛꯑꯒ ꯃꯥ ꯇꯨꯝ ꯉꯝꯒꯗ꯭ꯔꯣ ꯁꯤ ꯂꯣꯏ ꯈꯪ ꯉꯥꯛꯇꯅꯤꯀꯣ ꯁꯦ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯒꯗ꯭ꯔꯥ ꯃꯤ ꯑꯣꯏꯗꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯒ ꯃꯁꯤ ꯄꯣꯠꯁꯤꯗꯤꯕ ꯆꯩꯅ ꯋꯥꯔꯛꯀꯗꯕꯅꯤ ꯆꯩ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯑꯩ ꯍꯥꯏꯖꯦ ꯍꯦꯛꯇ ꯀꯜꯂꯁꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯩꯔꯥꯛ ꯍꯥꯏꯕꯅꯤꯀꯣ ꯆꯩꯔꯥꯛꯇꯨꯅ ꯋꯥꯔꯛꯀꯗꯕꯅꯤ ꯌꯦꯡꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯟꯕꯁꯤ ꯄꯥꯎꯃꯤ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯃꯌꯥꯝꯁꯤꯗꯕꯀꯣ ꯀꯥꯔꯗ ꯊꯧꯗꯣꯔꯛꯑꯅꯦꯕꯀꯣ ꯃꯇꯩ ꯃꯅꯥꯎ ꯀꯥꯔꯗ ꯊꯧꯗꯣꯔꯛꯑꯅꯤ ꯑꯗꯨꯒ ꯊꯣꯡ ꯃꯌꯥꯏꯁꯤꯗ ꯏꯁꯤꯡꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯕꯣꯔꯥꯁꯤ ꯗꯣꯡ ꯊꯟꯗꯈꯤꯗꯣꯏꯅꯤ ꯀꯥꯔ ꯊꯧꯕ ꯉꯝꯃꯤꯕꯅꯤꯀꯣ ꯃꯤꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯊꯣꯛꯇꯅ ꯁꯔꯥꯒꯁꯤ ꯌꯥꯡꯊ꯭ꯔꯤꯛ ꯂꯪꯅ ꯁꯨꯝ ꯆꯥꯎꯕ ꯁꯤꯅ ꯊꯣꯛꯂꯛꯏꯅꯦꯕ ꯃꯌꯨꯝꯗ ꯁꯤꯒꯤꯅꯦꯕ ꯇꯧꯔꯤꯁꯦ ꯃꯗꯨ ꯐꯥꯔꯀꯥꯟꯗꯨꯗ ꯐꯖꯅ ꯁꯕꯥꯛ ꯐꯥꯒ ꯆꯔꯥꯛ ꯑꯝꯇꯪ ꯄꯤꯌꯣꯕ ꯅꯤꯡꯊꯤꯖꯅ ꯃꯇꯨꯡꯗ ꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯌꯦꯡꯁꯦꯕ ꯈꯕꯔꯗ ꯐꯣꯇꯣ ꯑꯝꯇ ꯍꯥꯞꯄꯤꯌꯣ ꯐꯖꯅ ꯑꯝꯇ ꯍꯥꯞꯄꯤꯌꯣꯕ ꯑꯗꯨꯒ ꯌꯦꯡꯁꯦꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯈꯜ ꯂꯣꯏ ꯇꯥꯏ ꯋꯥꯈꯜ ꯇꯥꯕꯗ ꯋꯥꯈꯜ ꯇꯥꯁꯟꯅꯗ꯭ꯔꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯁꯦ ꯀꯩꯕꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯨ ꯅꯥꯟꯕ ꯍꯦꯟꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯤ ꯑꯩ ꯈꯨꯗꯝ ꯈꯔ ꯄꯤꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯄ ꯍꯥꯏꯅ ꯀꯣꯟꯊꯣꯡꯐꯧ ꯋꯥꯏ ꯁꯤꯠꯄꯁꯤ ꯆꯠꯅꯔꯝꯃꯤ ꯂꯣꯏ ꯆꯠꯅꯔꯝꯃꯤꯀꯣ ꯃꯁꯤꯅ ꯁꯥꯖꯦꯟꯁꯨ ꯑꯣꯏ ꯗꯦꯟ ꯑꯃꯣꯠ ꯑꯀꯥꯏꯁꯨ ꯁꯦꯡꯗꯣꯛꯏ ꯅꯨꯄꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕ ꯍꯥꯏꯅ ꯋꯥꯏ ꯇꯩꯅꯔꯝꯃꯤꯅꯤ ꯋꯥꯏ ꯇꯩꯔꯦ ꯑꯗꯒꯤꯗꯤ ꯗꯥꯔꯤ ꯃꯄꯥꯟꯒꯥꯁꯦ ꯐꯖꯅ ꯇꯩꯈ꯭ꯔꯖꯥꯠꯅꯤ ꯏꯃꯨꯡꯒꯥꯁꯦ ꯇꯩꯔꯒ ꯂꯥꯏ ꯊꯥꯡꯃꯩ ꯊꯥꯟꯕ ꯍꯥꯏꯅ ꯊꯥꯜꯂꯤꯅꯦ ꯂꯥꯏꯗ ꯊꯧꯅꯤꯡꯕ ꯊꯧꯅꯤꯡꯗꯕ ꯇꯣꯛꯈ꯭ꯔꯣꯕ ꯅꯥꯟꯕꯗꯨꯒꯤ ꯀꯜꯆꯔꯗꯨꯅꯦꯕ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤꯁꯦ ꯀꯃꯥꯏꯅ ꯂꯨꯈꯥꯛ ꯀꯣꯝꯃꯩꯅꯕ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯝꯃꯤ ꯇꯧꯊꯣꯛꯑꯅꯤ ꯐꯠꯇ ꯍꯥꯎꯊꯤꯗ ꯄꯣꯔꯛꯑꯅꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯐꯨꯜꯂꯅꯤꯀꯣ ꯐꯨꯜꯂꯀꯥꯟꯗꯨꯗ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯗ ꯍꯥꯔ ꯑꯣꯟꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯐꯖꯕ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯔ ꯑꯣꯏꯔꯦ ꯃꯗꯨꯅ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗ ꯍꯥꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯀꯤ ꯀꯩꯅꯣꯁꯤ ꯃꯒꯨꯜꯁꯤ ꯌꯥꯝ ꯍꯦꯟꯒꯠꯍꯜꯂꯦꯕ ꯁꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯏꯔꯨꯖꯗꯅ ꯆꯥꯛꯆꯥꯔꯝ ꯄꯣꯟꯇꯦ ꯃꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯅꯥꯟꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯌꯥꯎꯖꯔꯕ ꯄꯣꯠ ꯑꯃ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯤ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯃꯁꯤꯗꯤ ꯆꯩꯔꯥꯛꯁꯦ ꯊꯧꯑꯣꯏꯗꯕꯒꯤꯅꯤ ꯒꯃꯦꯟꯁꯤꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯀꯥꯟꯗꯕꯀꯣ ꯂꯩꯗꯤ ꯂꯩꯔꯤꯅꯦꯕꯀꯣ ꯂꯩꯔꯤꯁꯤꯡꯁꯤ ꯇꯧꯒꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯒꯃꯦꯟꯀꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯑꯩ ꯈꯨꯗꯝ ꯈꯔ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯤ ꯗ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤ ꯁꯦꯝꯃꯤꯕ ꯗ꯭ꯔꯦꯟꯁꯤꯡꯁꯦ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒ ꯗ꯭ꯔꯦꯟꯒꯁꯦ ꯗ꯭ꯔꯦꯟꯅ ꯋꯥꯡꯕ ꯂꯝꯕꯤꯅ ꯃꯈꯥꯗ ꯂꯩꯈ꯭ꯔꯕ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯃꯥꯏꯅ ꯆꯦꯟꯅꯤ ꯁꯤꯃ ꯄꯣꯠ ꯑꯃ ꯑꯗꯩ ꯈꯔ ꯀꯨꯠꯄ ꯖꯒꯥꯗꯨꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯏꯕꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯌꯥꯎꯕ ꯌꯥꯏ ꯄ꯭ꯂꯥꯁꯇꯤꯛ ꯌꯥꯎꯕ ꯌꯥꯏꯀꯣ ꯃꯤꯒꯤꯗꯤ ꯀꯩꯗꯧꯔꯦ ꯖꯥꯂꯤ ꯇꯧꯔꯒ ꯈꯥꯔꯒ ꯐꯖꯅ ꯏꯁꯤꯡꯗꯣ ꯆꯦꯟꯊꯍꯜꯂꯦꯕ ꯃꯅꯨꯡꯗꯨꯗ ꯑꯃꯣꯠꯄ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯨ ꯆꯪꯍꯟꯗꯦꯕ ꯑꯗꯨꯒ ꯃꯗꯨꯅ ꯊꯨꯡꯒꯠꯂꯀꯥꯟꯗ ꯀꯅꯥꯒꯨꯝꯕꯅ ꯐꯠ ꯂꯧꯊꯣꯛꯄꯤꯔ ꯂꯣꯏꯔꯦꯗꯅ ꯉꯁꯥꯏ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯗꯣ ꯂꯧꯈꯠꯂꯒ ꯃꯐꯝꯗ ꯑꯈꯪꯕ ꯑꯃ ꯊꯝꯕꯤꯔꯝꯃꯒꯗꯤ ꯀꯔꯤ ꯐꯔꯣꯏꯗꯒꯦꯕ ꯑꯗꯨꯁꯨ ꯇꯧꯗꯦꯕ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯍꯥꯏ ꯅꯦꯆꯔꯦꯜ ꯀꯗꯥꯏꯗꯒꯤ ꯅꯦꯆꯔꯅꯕꯨ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧ ꯃꯥꯡꯍꯜꯂꯛꯏꯅꯣꯅꯦ ꯀꯩꯗ ꯃꯥꯡꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕꯅꯤꯅꯦ ꯎ ꯀꯅꯥꯅ ꯌꯥꯜꯂꯤ ꯑꯩꯈꯣꯏꯅ ꯌꯥꯜꯂꯤ ꯍꯥꯟꯅ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗꯣ ꯍꯧꯖꯤꯛ ꯂꯣꯏ ꯀꯣꯛꯑꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯎꯃꯪ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯁꯨꯛꯄ ꯎꯃꯪ ꯍꯥꯏꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤꯗ ꯏꯅꯛ ꯅꯛꯄꯀꯣ ꯑꯩꯈꯣꯏ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯉꯥꯛꯄ ꯈꯣꯠꯄ ꯌꯦꯡꯕ ꯌꯥꯔꯤꯕ ꯃꯍꯥꯕꯂꯤꯐꯥꯎ ꯎꯃꯪ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯎꯃꯪ ꯑꯆꯧꯕ ꯎꯃꯪꯅꯤ ꯂꯧꯔꯝꯃꯤꯅꯦ ꯀꯤꯅꯔꯝꯃꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯕꯂꯤꯗ ꯎ ꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯎ ꯑꯝꯇ ꯍꯧꯗꯦ ꯌꯥꯟꯕꯗꯤ ꯌꯥꯟꯕ ꯅꯠꯇꯦꯕ ꯁꯦ ꯎ ꯍꯧꯗꯦꯕ ꯌꯣꯛꯈꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗ ꯎ ꯍꯧꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯅꯣꯡ ꯆꯨꯔꯤꯉꯩꯗꯨꯗ ꯉꯁꯥꯏ ꯎ ꯋꯥꯄꯥꯟꯁꯤꯡꯁꯤꯒꯤ ꯃꯔꯥꯅ ꯆꯨꯞꯁꯜꯍꯧꯕ ꯂꯩꯕꯥꯛꯀ ꯇꯧꯔꯒ ꯅꯞꯁꯜꯍꯧꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯐꯥꯁ ꯊꯣꯛꯑꯦ ꯖꯔ ꯂꯥꯛꯑꯦ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯌꯥꯝꯁꯤꯁꯨ ꯃꯥꯅ ꯄꯨꯊꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯇꯨꯔꯦꯟ ꯈꯣꯡꯁꯤ ꯂꯣꯏ ꯊꯟꯖꯜꯂꯦ ꯇꯨꯔꯦꯜ ꯃꯥꯡꯉꯦ ꯉꯁꯥꯏ ꯍꯥꯏꯕꯤꯗꯨꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜꯒꯤ ꯃꯥꯒꯤ ꯈꯣꯡꯅꯨꯡꯁꯦ ꯊꯦꯡꯒꯠꯂꯛꯄꯁꯤꯅꯦꯕ
ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯠꯄꯁꯨ ꯉꯝꯄꯣꯠ ꯅꯠꯇꯦ ꯌꯥꯝ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃ ꯃꯥꯡꯉꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯥꯗ ꯎꯃꯪ ꯀꯣꯛꯊꯣꯛꯏꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯅꯦ ꯋꯥꯈꯜ ꯇꯥꯃꯤꯟꯅꯒꯗꯣꯏꯁꯦ ꯃꯣꯏꯗ ꯑꯃꯥꯡꯕꯗꯨꯅ ꯁꯤꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯅꯩꯅꯒꯗꯕ ꯄꯣꯠ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯨꯝꯕ ꯂꯣꯏꯅꯅ ꯑꯥꯗ ꯚꯣꯂꯨꯟꯇꯤꯌꯥꯔ ꯃꯌꯥꯝ ꯑꯃꯁꯦ ꯊꯝꯐꯝ ꯆꯪꯉꯦꯕ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯆꯦꯛ ꯗꯥꯝ ꯁꯥꯕ ꯑꯃ ꯇꯧꯕ ꯍꯥꯏꯗꯣ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯇꯉꯥꯏ ꯐꯗꯕ ꯂꯥꯛꯑꯕꯅꯤꯅ ꯇꯉꯥꯏ ꯐꯗꯕ ꯇꯧꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯉꯣꯏꯁꯤꯗ ꯑꯃꯨꯛ ꯂꯩꯉꯣꯏ ꯆꯝꯁꯤꯜꯂꯦ ꯅꯤꯛꯁꯜꯂꯦ ꯀꯣꯠꯄ ꯅꯠꯇꯦꯀꯣ ꯑꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯋꯥꯔꯤ ꯁꯦꯝꯖꯤꯜꯂꯦ ꯑꯅꯧꯕ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯃꯇꯝ ꯑꯃꯗꯅ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯊꯥꯏꯅꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯀꯨꯜꯂꯝ ꯀꯨꯟꯊ꯭ꯔꯥ ꯑꯃꯅ ꯇꯧꯔꯒ ꯂꯣꯡ ꯇꯧꯔ ꯈꯣꯟꯕ ꯀꯩꯅꯣꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯅꯩꯖꯔꯒ ꯉꯥꯏꯍꯥꯛ ꯐꯩ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯃꯊꯛꯇꯒꯤ ꯇꯠꯇꯕꯅꯤꯅ ꯑꯗꯨꯝ ꯐꯈꯤꯑꯕ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁ꯭ꯀꯥꯕꯦꯇꯔ ꯃꯌꯥꯝꯁꯤ ꯄꯨꯊꯔꯅꯤ ꯑꯃꯗ ꯀꯨꯈꯥꯏꯔꯅꯤ ꯍꯥꯏꯗꯤ ꯃꯤ ꯆꯥꯝꯃꯅ ꯊꯥ 3 ꯁꯨꯒꯗꯕ ꯊꯕꯛꯇꯨ ꯃꯥꯅ ꯅꯣꯡꯃꯗ ꯂꯣꯏꯁꯟꯈ꯭ꯔꯅꯤ ꯃꯥꯅ ꯅꯣꯡꯃꯗ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯃꯗꯨꯒꯤ ꯅꯩꯕ ꯃꯌꯥꯝꯗꯨꯗꯤ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕ ꯉꯝꯗꯦꯕ ꯏꯁꯤꯡꯁꯨ ꯂꯥꯛꯇꯦ ꯂꯥꯛꯏꯕ ꯈꯔꯗꯨꯅ ꯁꯨꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯔ ꯁꯨꯝ ꯂꯥꯛꯄ ꯋꯥꯅꯦꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯕ ꯑꯣꯐꯤꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯁꯦꯟ ꯌꯥꯎꯔꯦ ꯂꯩꯅꯥꯡ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯩꯅꯥꯡꯗꯨꯅ ꯀꯩꯗꯧꯔꯦ ꯐꯝꯊꯔꯀꯥꯟꯗ ꯂꯩꯈꯣꯝ ꯑꯣꯜꯂꯀꯥꯟꯗ ꯇꯨꯔꯦꯟꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯝ ꯊꯦꯝꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯣ ꯁꯤ ꯎꯗꯅꯅꯦꯕ PIL ꯇꯧꯔꯛꯏꯅꯦꯕ ꯃꯤꯅ PIL ꯇꯧꯔꯛꯏꯅꯦꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ PIL ꯇꯧꯔꯤ ꯊꯧꯕꯥꯜꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ PIL ꯇꯧꯔꯀꯥꯟꯗ ꯊꯧꯕꯥꯜ ꯇꯨꯔꯦꯟꯗ ꯈꯟꯅꯗꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯌꯥꯎꯔꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ ꯒꯃꯦꯟꯅ ꯋꯥꯈꯜ ꯇꯥꯒꯗꯕꯅꯦꯕ ꯑꯗꯩ ꯀꯩꯗꯧꯔꯦ UN ꯀ꯭ꯔꯥꯏ ꯑꯩꯈꯣꯏ ꯍꯟꯗꯣꯛꯅ ꯂꯩꯉꯣꯏꯁꯤ ꯄꯦꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯄꯣꯠ ꯑꯃ ꯌꯥꯎꯏ ꯑꯗꯣ ꯒꯃꯦꯟꯅ ꯃꯁꯥꯒꯤ ꯃꯥꯒꯤ ꯄꯔꯝ ꯆꯨꯝꯅ ꯃꯤꯒꯤꯗꯤ ꯀꯣꯟꯅ ꯍꯥꯏꯕꯗꯨꯗꯤ ꯅꯣꯏ ꯄꯤꯑꯅꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯔꯝ ꯆꯨꯝꯅ ꯂꯥꯏꯁꯦꯟꯁ ꯂꯧꯔꯒ ꯂꯥꯏꯁꯦꯟꯁ ꯄꯤꯔꯒ ꯃꯗꯨꯗ ꯍꯥꯡꯍꯜꯂꯨ ꯆꯂꯥꯏꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯗꯤ ꯑꯅꯤꯡꯕ ꯄꯨꯡꯇꯧ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯌꯥꯄꯣꯟꯇꯦꯕ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯆꯠꯅꯔꯝꯃꯦꯅ ꯑꯩꯕꯨ ꯈꯣꯡꯗꯥꯏ ꯁꯦꯠꯂ ꯆꯠꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯇꯨꯔꯦꯜ ꯃꯣꯠꯁꯜꯍꯜꯂꯤꯕꯁꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯗꯤ ꯅꯦꯆꯔꯗ ꯇꯥꯏꯅꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯐꯖꯅ ꯄꯔꯝ ꯆꯨꯝꯅ ꯉꯥꯛꯑꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯂꯦꯝꯒꯤ ꯃꯐꯝꯗꯅ ꯀꯥꯏꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯑꯒꯗꯤꯕꯀꯣ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯐꯪꯅꯦꯕ ꯏꯁꯇ꯭ꯔꯤꯝ ꯍꯥꯏꯁꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯤꯔꯤ ꯂꯝꯕꯤꯗ ꯆꯠꯀꯥꯟꯗ ꯖꯤꯔꯤ ꯂꯝꯕꯤꯁꯦ ꯂꯝꯗꯝ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯁꯤ ꯇꯨꯔꯦꯟꯒꯤ ꯑꯩꯈꯣꯏ ꯆꯤꯡꯖꯨꯝꯁꯦ ꯁꯤꯒꯤ ꯏꯁꯤꯡꯁꯤ ꯂꯣꯏ ꯇꯥꯔꯝꯃꯦꯕ ꯂꯣꯛꯆꯞ ꯃꯌꯥꯝꯁꯦ ꯂꯣꯛꯆꯞ 1,000 ꯃꯊꯛꯇ ꯏꯁꯤꯡ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯄꯨꯗꯦꯕ ꯂꯣꯛ ꯏꯁꯤꯡꯁꯦ ꯍꯥꯎꯋꯦꯅ ꯊꯛꯑꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯃꯐꯝ ꯑꯃꯇꯗ ꯏꯁꯤꯡ ꯇꯥꯗꯦ ꯌꯦꯡꯕꯤꯔꯣꯕ ꯏꯁꯇ꯭ꯔꯤꯝ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯏꯁꯇ꯭ꯔꯤꯝ ꯃꯥꯡꯕ ꯃꯤꯟꯁ ꯇꯨꯔꯦꯜ ꯃꯥꯡꯉꯦ ꯍꯥꯏꯕꯅꯦ ꯇꯨꯔꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯔꯦꯜ ꯃꯦꯅꯦꯖꯃꯦꯟ ꯏꯁꯤꯡ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯦꯞ ꯏꯝꯐꯥꯜ ꯔꯤꯚꯔ ꯍꯥꯏꯕ ꯀꯦꯝꯄꯦꯟꯁꯦ ꯇꯉꯥꯏ ꯐꯗꯅ ꯍꯧꯗꯕ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯜꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯊꯥꯛꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯔꯤꯕꯅꯦꯕ ꯃꯁꯤ ꯒꯃꯦꯟꯅ ꯈꯪꯕꯤꯌꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯦ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯁꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯁꯦꯞ ꯏꯝꯐꯥꯜ ꯔꯤꯚꯔ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯀꯦꯝꯄꯦꯟ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯍꯧꯕ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯩꯈꯣꯏꯅ ꯀꯛꯊꯠꯆꯕ ꯎ ꯌꯥꯟꯊꯠꯄ ꯀꯦꯁꯃꯦꯟ ꯑꯦꯔꯤꯌꯥꯗꯒꯤ ꯎ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯄ ꯑꯗꯨꯒ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥ ꯑꯃ ꯊꯥꯗꯕ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯐꯦꯛꯇꯔ ꯑꯃꯗꯤ ꯑꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯦꯛꯇꯤꯕꯤꯁꯇ ꯂꯥꯛꯆꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯁꯨꯝ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯆꯍꯤ 5 ꯑꯃ 10ꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯡꯁꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯄꯣꯂꯤꯁꯤ ꯁꯦꯝꯕꯁꯤꯗ ꯂꯩꯉꯥꯛꯀ ꯃꯤꯌꯥꯝꯒ ꯌꯥꯎꯃꯤꯟꯅꯔꯒ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡꯁꯤꯡ ꯊꯧꯁꯤꯜꯁꯤꯡ ꯏꯟꯖꯤꯜꯂꯒ ꯍꯥꯞꯆꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯒ ꯇꯦꯟꯇꯛꯅ ꯊꯝꯕꯤꯔꯝꯕ ꯑꯣꯏꯕ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯀꯨꯏꯅ ꯈꯟꯅꯕ ꯌꯥꯕ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯈꯤꯇꯪ ꯂꯣꯏꯕ ꯌꯥꯗꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯥꯡꯕꯤꯕ ꯇꯥꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯅꯤꯡꯕꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯑꯃꯗꯤ ꯇꯨꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯑꯃ ꯆꯪꯉꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯍꯥꯠꯇꯣꯛꯄꯒꯤ ꯃꯔꯝꯁꯦ ꯋꯥꯟ ꯑꯣꯐ ꯗ ꯔꯤꯖꯟꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏ ꯐ꯭ꯂꯣꯒꯤ ꯄꯣꯠꯀ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯁꯝꯖꯟꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯤꯡꯁꯦ ꯗꯥꯝ ꯑꯆꯧ ꯑꯆꯧꯕ ꯁꯥꯖꯟꯕ ꯃꯁꯤꯅ ꯃꯈꯥꯗ ꯇꯨꯔꯦꯟꯁꯤꯡꯁꯤ ꯑꯣꯏꯔꯛꯇꯕ ꯑꯗꯨ ꯃꯈꯥꯗꯁꯨ ꯐ꯭ꯂꯣꯁꯦ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯟꯁꯦꯞꯁꯤ ꯏ ꯐ꯭ꯂꯣꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯐ꯭ꯂꯣꯒꯤ ꯀꯣꯟꯁꯦꯞꯁꯤ ꯂꯥꯛꯏꯁꯤ ꯃꯗꯨ ꯗꯥꯝ ꯁꯥ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥ ꯇꯥꯔꯒꯁꯨ
daka le na kai gum satar ga su madu flow do command maintain ta wada ge madu understanding madu expertise madu gi institutional akoi strengthen the wom changi ba sei sa ma akoi hanagi thika gi aidi kano very clearly higher hamada only thika gi understanding se or very engineering mindset se masi hong da ba ya da ba masi engineering adum leire ani subada hojiki akoi hanagi akoi dan pan bi do hanagi di smain tarami the hojikti madugi paldo haibidi akoi miga akoi understanding do leiba mari paldo madu thugai ba ma changbra ai anau akoi adugi relationship rebuild to bam daka leibra hanagi do mangi targasu adigi ahum subada aina thamjaning basi last point oina akoi catchment area gi pot yam important de oi catchment area wada na makha da su masi proper study im to wom change kanano molhali se kamaina molhali no akoi waste management sina kamai kedabugi waste management tawdna hoji gari da truck ta kai da khomna ko lamding na tawna kol ji adu tawrabokta kedabugi moli no adugi understanding amma daka leba ching da su catchment area da su akoi chingi mi ada taina ba yada ba pot amma lei madai da factors kana no ugi demand tawriba kedabugi kadabagi madai erosion laiba kholiba mayam do madugi mayam se hanagi mogi relationship chinga laimina moi chingda khunda laimina ba relationship mayam do kadabi kai thara ino kanagi keno do maram se madu understanding to bam understand the bam changya da eta blame do su aduna khoi result se thoi hariba yam no je haibudi tholiba khoi factors sing asigi maram da khona su khangjin bama haibudi madu kari tholokibno haibadu khangbagi tangai phadabam lei haibni aduga maru oina kogi environmental flow se kahen dana bagi damakta ekona yanma chawba thodang ma lokol mathau tari aduga dam sing se saraga su magi e flow do lehelaga di masi so kai leite haibni aduga yamna khwari maru oidibadi kogi implementing agencies singna mathau ningthina tawrakanda miyam go loina phajaba policy ma semaga hairiba tuel sing se kanaba hona ba haibasini haiba matang asira ngasi ko ni manu thorom masi losenjere ngasi ki thorom asida panelist ahumna sarga bidam thorom phongshari masini ngasi manu ngi thorom masi kram to we have do khogi impact news ki email id impacttpnews@gmail.com ma tara khogi facebook page ta khan be pe agani ngasi yonadi kanai be thang jori khurum jori